Arambai News Guwahati da Maitilongi Pau tabiribasingbu ihan handumaktida Chingangbam Susitrani na khurumjari. Huzingasigi samlappa mariba Pau sing lobirase. Esmism song moral londa namba Bagjan film asi NFDC film bazarda wagin progress lab kidamak khangalakre. Oil India Limited oil na operate tawba oil rig amada mai chaklakpadagi khunjasing na mayok nakhiba khudong chadaba amadi awaba kayagi matang da namba asengba thogukta yumfamoiba film ni Bagjan hariba film ase. Assam ki Tinsukia district laiba oil rig amada sumna tha manga chupna mai muthatpa ngamdana leptana mai chakpadagi khunasigi yum kayasu mai chakhi amadi khunjasing rehabilitation camp ta changjafam lauke. Film asi Bagjan gi mafam singda nambata natana laibak thiraba thokdok adugi victim singsu yauna namkhiba Jaicheng Jet Sai Dohotia gi film ne. Kasar Lakipur subdivision gi manung channa chandam laikai da Ningombam Madan Babu na mifama puoiduna khunasida community relationship meet habadi tongan ba phurup sing Muslim Bengali Muslim Manipuri Hindu Bengali Hindustani travel amadi Manipuri singi marakta lainaba mari gi matangda mifam ama ngasi pangthokre. Mifam asida Muhammad Nazrul Islam Muhammad Faizuddin Chowdhury Darul Ulum Madrasa Baskandi Khaidem Kanta President Yuko Nadia Chan Singh, Haji Alauddin Laskar, Ram Surat Pasi, Subhas Singh, Krishnamon Singh, Kaisam Ranjit Singh amadi social activist Thongnaujam Ton Singh na maroiba mithung Singh oiki. Phurup Singh na khenaba thamdana hingminnabana apunba pangalni haiba warol kya thamnaki. Thoromgi aroibada Yaifaliching Club ki advisor Ningombam Ranjit na thagat wahi piki. NGO Nongina Ningtham Thagi Yahupi Paring Nine Yen Thorakpagi Thoram Makacha Tharakpo Oina Ngasi Satla Adhari Ghat Development Society gi Executive Member Laishram Brajamohan ga Khusam Naduna Khungangasigi Leita Laira Khunja Singda Yahupi Khudol Pot Oina Tamkre. Nongin gi Advisor Khaidem Birendra President Mutum Gunadhon General Secretary Sarat Laishram Treasurer Pratima Devi Amadi Executive Member Ningthaujam Birmohansu Saruk Yakhi. Apunba Poramlen Marupki, Humbudra Suba Foundation Day Thoram, MLA Ram Krishna Kumar Singh na Chief Guest Amadi Poramlen Apunbalupki President, Nongthombam Brajaviduna Preside Togduna, Hozai gi Notun Bazaar Ward number 3 Laiba, APM gi Head Office, Ima Kaithel Larimbi Complex Sangarang Pang Thokre. Thoramasida Lubasigi Ahanba, That Taruki Magazine, Sanganaba Atiya, Makumhang Doki, Amadi, Akanaba Mui Mapanda, Poram State Award Piduna, Ikai Kumnabasu Itki. Manipuri Language Development Society Malades Assam gi Kuntra Suba Chahi gi Mapok Thoram Amadi Chahi gi Mifam Khorirol Sanglen Lakipurda Nongma Chupna Pangthokre. Ayukta Lup ki President Professor G Narhari Sarmana Lup ki Firal Chingkatuna Thoram Haudoki Amadi Laikhidraba Lup ki Member Singh Amasung Ningtam Lanmi Singhi Mafamda Laishu Katuna Ikai Khumnaba Udki. G Narhari Sarmana Mifama Puiduna Pangthokiba Thoramda Manipuri Literary Society Assam gi President Laishram Manglemba Amadi Manipuri Sahitya Parisat Assam gi General Secretary Professor Khumujam Dhirena Ikai Khumnaba Mithung Singoina Wangangki Amadi Lupki Thoburen Ingudam Binotna Thoramasigi Wahudok Piki. Ngasi Ayuk United Rural Development Society gi Socio-Economic Development Cell Bon Tarapurna State Veterinary gi Miyoi Singa Kusam Naduna Nomungi Oiba Dairy and Goatry Farming gi Training Ama Bon Tarapur Secondary School da Pangthokre. Thorangadu da Veterinary Officer Dr. Ravi Kumar Singh na training piki. Training asi pangthokpagi maramda sel asigi Chairman K Mani Kumar Singh amadi Lupki President S Manjor Singh na maroiba wafam Singh thamki. Training asida miyoi nipu mangana saruk yaki haina lubasigi Secretary Thongnaujam Hembabu Singh na thadorokpa chirol amana phongdorakle. Tokyo Olympic ta silver medal lawrakhibi Saikhom Mirabai Chanugi Poknafam Khungang Manipur gi Imphal district ki manung channa Nongpok Kakching Khunda mega handloom cluster ama Union Minister Piyush Goyal na Mirabai Chanubu ikai khumnaraduna lupa crore kuntra changna mega handloom cluster asi sagadori. Numidini gi khongchat Imphal da thunglakhiba Goyal na Imphal da pangthokiba Azadi ka Amrit Mahotsav thorom gi manung channa Goyal na wafam asi laukthokibani. Ani suba malem lanjau gi matamda ahan boina India gi leihauda machu ahum gi phiral yungkiba Indian National Army gi fighter singda ikai khumnaba utpoina handloom craft village ama linkhatlagani haiki. Jiri News Network ki Tara Suba Foundation de network asigi conference hall da pangthokre. Thoromasida thaudam
Amurasi Chanu, Journal Education Officer, N. Sadananda Maitei, President, JDO, Meira Kuman, Editor, GD News Network, Atom Rajib Maitei, Ex-President, MSF, Jiribam District, Amasung Panjawam Loknath, Advocate na Chingba, Mioisingna, Mathang Sitna, Chief Guest President, Amadi, Guest of Honor Oina, Daisa Firm K. Ikai khumnaba mithungi warol piraduna Meira Kumanna reporter amana thengnariba awabasing miyamda paudamladuna reporter haibasisu miyoiba ama oibana chadaba yade setaba yade masida paisa lupa changi maramduna paulo bachaliba reporter amagi awaman kharadang oirabasu pibiduna pungning thogatpiu amadi reporter bu hinghanbiu haina miyamda haizaki foundation day gi thoramasida jiribam amadi kasargi miyoi kyana saruk yakhi Iramda Miyamgi Apurba Khorzailup Ima Kholna Sendunangasi Chingmeirong Imphal da Leiba Travel Research Institute ta Thodam Shamjaina Iba Sairengi Lairik Lan Mandaba Lan Phongkre Lairik Phongbi Thoramasida Sahitya Academy New Delhi gi Manipuri Language Advisory Board ki convener Nongmaithim Kiran Kumar Singh na Chief Guest Ima Kholgi President Dr. R.K. Gunachandra na President Sahitya Academy Awardee Sarat Chanthiam na Guest of Honor Oiki Sereng Humpu Yauba Lairik Asi Manipuri University gi Manipuri Department ki Associate Professor Koizam Santibalana Masak Taki Lupki Secretary General Roman Mitei na Taramna Upagi Warol Piki Ima Kholgi Chama Supna Mari Suba Lairik Phongbugi Thoramasida Rajendra Irungbam Basanta Dr. Thokchom Chandra Dr. Sachi Kumar Professor Sangai Chaubi Amadi Assistant Professor Chandra Kalana Chingbana Saruk Yaki Haina Secretary Wahingbam Roman Mitei Khangalakle Ngasi CHC Yaribokta Indian Red Cross Society IRCS Thobal District Branch Thobal District Medical Department Employees Association Amadi NYK Thobal na punasinduna Social Service Camp ama maipak na pangthokre Thoramasigi saruga moina Yaripok Bazarda face masks chaunga muksu yenthokhi haina Thobal District Branch Indian Red Cross Society gi Secretary Kangabam Sadanandana Khangalakli Ngarang New Delhi ki Bigyan Bhavan da pangthokiba thoram amada chahi asigi oina Swachh Amrit Mahotsav ki award yenthokhi Population category lising kunmanga dagina lising yankhai gi Best City in Citizen Feedback in Northeast Zone gi award Manipur gi Kakching Municipal Council na aduga Cleanest City in Northeast India Population category lising kunmanga gi makha gi award na Jiribam Municipal Council na phanglakhi thoramasida President Ramnath Kovind su saruk yakhi Lagliba November Kunmanga Dagina Pung Budrani Thoigi Manipur Pumba General Strike Kauragani Haibagi Pao Amalakli Mitei Natraga Maiti Singbu ST Lista Chalhanabagi Matang the Tangat Kiba Wakatki Makata Boina Union Ministry of Tribal Affairs na Tagala U Hariba Mitei Singi Ethnography amasung socio-economic ki report lagliba November kunmari fawbagi manungda lengakna thagatrabadi khongjang asi changsilagani haina loop 13 ki apunba loop oriba all Mitei council na kaurakhibani wafam asi ngasi Imphal gi Manipur Press Club ta pangthokiba pawgi mifam amada lubasigi chairman oibatanadana World Mitei Council gi chairman su oriba Haikruzam Nabashyamna phongdokhibani Civil Aviation Ministry na Arunachal Pradesh ki Konung Sahar oriba Itanagar gi manak nakna Aviation Security Training Institute ama linkhatnabagi yauna Arunachal Pradesh lenga ki proposal sing in principle approved tawkhre Nagaland gi lalolup singi marakta chingkhainabuga loinana Asian Reformation R group ani thokna kaikhre Undivided Asian R gi Vice President Oiramba Akato Chophibu Anuba Faction asigi President Oina Khanki Handak Hoito Village da Tongan Balup kya dagi lakpa Asian R gi Kader Singh amasung Luchingba Singi Phamkiba Emergency Mifam Amana Waripasi Laukibani Tripura High Court na Sa Singh da Tamthina Thawong Chathaba Thingnanabagidamak order ama pass tawraduna Sa Singh ain kaina hatpa amadi ayaba yauduna yumda loiba Sa Singh yonbagi dukan natraga breeder sing namak ban tawkhre Indian Army ki Sahid oikraba Naik Deepak Nainowal gi loinabi Jyoti Nainowal Lieutenant oina Indian Army da commission phangkhre Lieutenant Jyoti Nainowal angang anigi mamani
Chennai laiba Officers Training Academy da tha taramatoi training toroba matong mahak Indian Army da changkhibane. English ingani tarani pan Jammu Kashmir gi Kulgram da khuthongnabagi thodok amada Naik Deepak Nainawal nongmaina pankhe. Mahak numit nifuni hospitalized toroba matong asokpa sumasum henjilakpana maram oiduna laikhide. Pibam masida mahaki loinabi Jyoti Nainawal na mahaki mapuroibana changsilamba thongna phabagi punsi mahing aduda mahaksu chatpa pambadagi kanna hotnaduna mahak Lieutenant Oina Indian Army da changkhibane. Union Minister Sarvanand Sonowal na lebagasi ariba medical practicing habidi Ayurveda, Yoga, Naturopathy, Unani, Siddha amadi Homeopathy, Ayush Arunachal Pradesh da linkhatnabagi sem saba loikre. Healthcare amasung healing gi non-conventional system singbu awang nongpok da yokhatnabagi damak akhanaba thorang asi paikhatpani haire. Pakistan Parliament na habitual rapist sing the Cherak Piboy na chemical castration pinanabagidamak Criminal Law Amendment Bill Inglisingani Kunmathoi approved tawkhibagi numit nini khaktangi matungda Pak Lengak na chayet naba clause asi bill asidagi lauthokre. Dharmaga marilina wafam singda Lengak amsung Parliament ta legal advice pibagi thodang pariba Pakistan gi constitution gi oiba organization Council of Islamic Ideology na athingba pirakpadagi hariba akhanaba clause asi lauthokibane. Lebaga asida nupi amsung angang singda rape tawbagi chang handak marak khanghen hengalakpa amadi crime asi thingnanabagi damak bill asi pass tawkhibane. Aroibada ngasigi tentakpa maroiba pau khara. Union Education Minister Dharmendra Pradhana matamga chunaraba Center for Non-Technology amasung Center for Indian Knowledge System Guwahati IIT da ngasi sangakre. Manipur lengak na hanagi Social Welfare Minister Okram Henry Singhbu advisor to CM N Biren Singh oina khankre. Home Minister Amit Shah na Rani Gaidinglu Travel Freedom Fighters Museum haying Manipur da urep uyung tamlagane. Mizoram gi hockey ground ama state asigi ahanba nupi Olympian Lalrem Siami gi mingda thonkre. Yamnamak atangwa makhalgi radio star sing discover tawnanabagi damak NCRA habadi National Center for Radio Astrophysics TIFR Pune gi astronomer gi team Assam gi Bornali Dasna luchinglagane. IFFI da Saknarabi film actress amasung MP Hema Malini da Indian Film Personality of the Year Award piduna ikai khumnaba utkre. Hauzak Pawbada unorganized worker crore Nipan Dasmik Mari Henbana e-Shram portal da register tawkre. India amasung Bangladesh na punna Englishingani kuntrama thoigi ICC Men's Cricket World Cup yumbu oiminaduna pangthoklagane. Center na Cowin portal da Know Your Vaccination Status feature launch tawkre. Maharashtra ki BJP luchingba Binod Thaurebu BJP National General Secretary oina khankre. India da hauzik phawda COVID vaccine crore chamaga taratruk henbada kapthokre. Recovery rate na chada marfutra humdoi dasmik ahum yokre. Hokiba pung kunmari sida India da COVID ki anuba positive case lising taraga chamri marfunipan phangki chahumga tarahumdoi na COVID na maramoiduna laikide. WHO na Europe manungda COVID paksana sandorakadra haibagi akiba phongdorakre. South China Sea da China amsung Philippines ki marakta unkhatnaraba matung US na China da military gi oiba pakhum pigani gihalakre. Amadi US na adult sing gi oina booster COVID dose kapagi ayaba pikre. Ngasigi na di Arambai News Guwahati da Maitelon gi pau sandok chaba matang installation zavaga loina na tabiri basing bo amkaso hanna kurumjari.